ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯕꯨ 2K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯍꯟꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯗꯣꯝꯒꯤꯗꯃꯛ 2015ꯗꯒꯤꯅ 21 ꯐꯥꯎꯒꯤ ꯃꯔꯛꯇ ꯅꯧꯅ ꯗꯤꯁꯀꯣꯚꯔ ꯇꯧꯈꯤꯕ ꯁ꯭ꯄꯤꯁꯤꯁ ꯈꯔꯒꯤ ꯃꯔꯝꯗꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯁ꯭ꯄꯤꯁꯤꯁ ꯃꯈꯜ ꯀꯌꯥ ꯂꯩꯈ꯭ꯔꯤ꯫ ꯃꯁꯤꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯉꯁꯤꯐꯥꯎ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯗꯤꯁꯀꯣꯚꯔ ꯇꯧꯕ ꯉꯝꯂꯤꯕꯁꯤ ꯁꯨꯝꯅꯒꯤ ꯈꯔ ꯈꯛꯇꯅꯤ꯫ 81% ꯑꯃꯗꯤ ꯉꯁꯤꯁꯨ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯗꯤꯁꯀꯣꯚꯔ ꯇꯧꯕ ꯉꯝꯗꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯅꯧꯅ ꯗꯤꯁꯀꯣꯚꯔ ꯇꯧꯔꯛꯄ ꯈꯔꯒꯤ ꯃꯔꯝꯗꯅꯤ꯫ ꯑꯍꯥꯟꯕꯗ ꯗ ꯖꯣꯀꯔ ꯁ꯭ꯄꯥꯏꯗꯔ꯫ ꯁ꯭ꯄꯥꯏꯗꯔ ꯃꯈꯜ ꯑꯁꯤ ꯑꯁꯦꯡꯕꯃꯛꯀꯤꯗꯤ ꯚꯦꯜꯚꯦꯠ ꯍꯥꯏꯕ ꯁ꯭ꯄꯥꯏꯗꯔ ꯁ꯭ꯄꯤꯁꯤꯁ ꯃꯈꯜ ꯑꯁꯤꯒꯤ ꯃꯈꯜ ꯑꯃꯅꯤ꯫ ꯁ꯭ꯄꯥꯏꯗꯔ ꯃꯈꯜ ꯑꯁꯤ 2020ꯗ ꯈꯛ ꯏꯔꯥꯟꯗꯒꯤ ꯗꯤꯁꯀꯣꯚꯔ ꯇꯧꯕ ꯉꯝꯈꯤ꯫ ꯁ꯭ꯄꯥꯏꯗꯔ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤ ꯖꯣꯀꯔ ꯁ꯭ꯄꯥꯏꯗꯔ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕꯒꯤ ꯃꯔꯝꯅ ꯁ꯭ꯄꯥꯏꯗꯔ ꯃꯈꯜ ꯑꯁꯤꯒꯤ ꯃꯆꯨ ꯑꯁꯤ 2019ꯗ ꯔꯤꯂꯤꯖ ꯇꯧꯈꯤꯕ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯈꯤꯕ ꯖꯣꯀꯔ ꯃꯨꯚꯤ ꯑꯁꯤꯒꯤ ꯂꯤꯗꯂꯣꯟ ꯂꯧꯔꯤꯕ ꯖꯣꯀꯤꯟ ꯐꯤꯅꯤꯛꯁꯀꯤ ꯃꯥꯏꯊꯣꯡꯒꯤ ꯃꯆꯨꯒ ꯁ꯭ꯄꯥꯏꯗꯔ ꯑꯁꯤꯒꯤ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯃꯆꯨꯁꯤꯡ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯨꯚꯤ ꯑꯁꯤꯗ ꯖꯣꯀꯔꯒꯤ ꯃꯥꯏꯒꯤ ꯁꯔꯨꯛꯇ ꯃꯥꯔꯛ ꯇꯧꯔꯤꯕ ꯀꯂꯔꯁꯤꯡ ꯍꯥꯏꯕꯗꯤ ꯖꯣꯀꯔꯒꯤ ꯆꯤꯟꯕꯥꯟ, ꯅꯥꯇꯣꯟ ꯑꯃꯗꯤ ꯄꯤꯁꯨꯝꯒꯤ ꯃꯊꯛꯇ ꯑꯉꯥꯡꯕ ꯃꯆꯨꯅ ꯁꯪꯂꯤꯕ ꯑꯃꯗꯤ ꯃꯥꯏꯗꯅ ꯑꯉꯧꯕ ꯃꯆꯨꯅ ꯁꯪꯂꯤꯕ ꯑꯁꯤꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯖꯣꯀꯔꯒꯤ ꯃꯥꯏꯊꯣꯡꯗ ꯌꯥꯎꯔꯤꯕ ꯀꯂꯔꯁꯤꯡ ꯑꯁꯤ ꯁ꯭ꯄꯥꯏꯗꯔ ꯑꯁꯤꯗꯁꯨ ꯂꯣꯏꯅ ꯌꯥꯎꯏ꯫ ꯃꯁꯤꯒꯤꯗꯃꯛ ꯁ꯭ꯄꯥꯏꯗꯔ ꯃꯈꯜ ꯑꯁꯤ ꯗ ꯖꯣꯀꯔ ꯁ꯭ꯄꯥꯏꯗꯔ ꯍꯥꯏꯅ ꯈꯪꯅꯩ꯫ ꯑꯁꯦꯡꯕꯃꯛꯀꯤꯁꯨ ꯁ꯭ꯄꯥꯏꯗꯔ ꯃꯈꯜ ꯑꯁꯤꯒꯤ ꯃꯤꯡ ꯑꯁꯤ ꯖꯣꯀꯔ ꯐꯤꯂꯝꯒꯤ ꯂꯤꯗ ꯔꯣꯜ ꯂꯧꯈꯤꯕ ꯖꯣꯀꯤꯟ ꯐꯤꯅꯤꯛꯁꯀꯤ ꯃꯤꯡ ꯑꯁꯤ ꯂꯧꯔꯗꯨꯅ ꯂꯣꯔꯤꯗꯥ ꯐꯤꯅꯤꯛꯁ ꯀꯧꯏ꯫ ꯖꯣꯀꯔ ꯁ꯭ꯄꯥꯏꯗꯔ ꯑꯁꯤ ꯃꯍꯨ ꯄꯨꯗꯕ, ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯍꯥꯔꯝꯐꯨꯜ ꯑꯣꯏꯗꯕ ꯁ꯭ꯄꯥꯏꯗꯔ ꯃꯈꯜ ꯑꯃꯈꯛꯅꯤ꯫ ꯑꯅꯤꯁꯨꯕꯗ ꯁꯤꯐꯣꯅꯣꯐꯣꯔ ꯍꯥꯏꯔꯤꯕ ꯖꯤꯕ ꯃꯈꯜ ꯑꯁꯤ ꯍꯧꯈꯤꯕ 2020ꯗ ꯈꯛ ꯑꯁꯇ꯭ꯔꯦꯂꯤꯌꯥꯗ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯍꯧꯈꯤꯕ ꯆꯍꯤ ꯈꯔꯗ ꯗꯤꯁꯀꯣꯚꯔ ꯇꯧꯈꯤꯕ ꯖꯤꯕꯁꯤꯡ ꯑꯁꯤ ꯑꯌꯥꯝꯕꯅ ꯑꯉꯛꯄ ꯀꯌꯥ ꯑꯣꯏꯒꯟꯗꯦ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯖꯤꯕ ꯑꯁꯤ ꯌꯥꯝꯅ ꯑꯉꯛꯄꯒꯤ ꯃꯁꯛ ꯑꯃꯅꯤ꯫ ꯖꯤꯕ ꯃꯈꯜ ꯑꯁꯤꯒꯤ ꯃꯤꯡ ꯑꯁꯤ ꯍꯧꯖꯤꯛꯐꯥꯎ ꯊꯣꯟꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯁꯤꯐꯣꯅꯣꯐꯣꯔꯒꯤ ꯐꯦꯃꯤꯂꯤ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯈꯪꯕ ꯉꯝꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕ ꯑꯃꯅ ꯖꯤꯕ ꯃꯈꯜ ꯑꯁꯤ ꯖꯤꯕ ꯃꯈꯜ ꯑꯃꯈꯛꯇ ꯅꯠꯇꯦ, ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯤꯕ ꯃꯈꯜ ꯀꯌꯥꯅ ꯁꯝꯖꯤꯟꯗꯨꯅ ꯖꯤꯕ ꯃꯈꯜ ꯑꯃꯈꯛ ꯃꯥꯜꯍꯟꯕꯅꯤ꯫ ꯖꯤꯕ ꯑꯁꯤꯒꯤ ꯁꯇ꯭ꯔꯛꯆꯔ ꯑꯁꯤ ꯁꯔꯀꯟꯗꯧꯅ ꯇꯧꯏ꯫ ꯖꯤꯕ ꯃꯈꯜ ꯑꯁꯤ ꯏꯁꯤꯡ ꯃꯅꯨꯡꯒꯤ 630 ꯃꯤꯇꯔ ꯂꯨꯊꯕ ꯃꯐꯝꯗ ꯐꯪꯏ꯫ ꯃꯁꯤꯅ ꯉꯁꯤ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯊꯅ ꯂꯩꯔꯝꯕꯗ ꯗꯤꯁꯀꯣꯚꯔ ꯇꯧꯈꯤꯕ ꯖꯤꯕ ꯑꯃꯁꯨ ꯑꯣꯏꯔꯤ꯫ ꯁ꯭ꯄꯤꯁꯤꯁ ꯃꯈꯜ ꯑꯁꯤ 47 ꯃꯤꯇꯔꯗꯒꯤꯅ 119 ꯃꯤꯇꯔꯃꯨꯛ ꯁꯥꯡꯏ꯫ ꯃꯁꯤꯅ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯕꯗ ꯔꯦꯀꯣꯔꯗ ꯑꯣꯏꯔꯝꯕ ꯔꯤꯕꯜ ꯋꯥꯔꯝ ꯑꯁꯤꯗꯒꯤ ꯗꯕꯜ ꯇꯥꯏꯝꯁ ꯁꯥꯡꯕ ꯍꯦꯜꯂꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯁꯦꯔꯤꯂꯥꯕꯁ ꯋꯥꯀꯥꯟꯗꯥ ꯐꯤꯁ꯫ ꯉꯥ ꯃꯈꯜ ꯑꯁꯤ 2019ꯗ ꯏꯟꯗꯤꯌꯥꯗ ꯗꯤꯁꯀꯣꯚꯔ ꯇꯧꯈꯤ꯫ ꯋꯥꯀꯥꯟꯗꯥ ꯐꯤꯁ ꯑꯁꯤ ꯏꯁꯤꯡ ꯃꯅꯨꯡꯒꯤ ꯑꯃꯝꯕ ꯃꯐꯝꯗꯇ ꯂꯩꯕ ꯃꯔꯝꯅ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯉꯥ ꯃꯈꯜ ꯑꯁꯤ ꯂꯩ ꯍꯥꯏꯕ ꯈꯪꯉꯨꯗꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯉꯥ ꯃꯈꯜ ꯑꯁꯤ ꯂꯩ ꯍꯥꯏꯕ ꯈꯪꯕ ꯉꯝꯈ꯭ꯔꯦ꯫ ꯋꯥꯀꯥꯟꯗꯥ ꯐꯤꯁ ꯑꯁꯤ ꯃꯆꯨ ꯌꯥꯝꯅ ꯐꯖꯕꯇ ꯅꯠꯇꯅ ꯗꯤꯐꯔꯦꯟꯠ ꯀꯂꯔꯁ ꯑꯣꯏ꯫ ꯃꯁꯤꯅ ꯉꯥ ꯃꯈꯜ ꯑꯁꯤ ꯃꯃꯤꯡ ꯌꯥꯝꯅ ꯆꯠꯂꯤ꯫ ꯉꯥ ꯃꯈꯜ ꯑꯁꯤ ꯋꯥꯀꯥꯟꯗꯥ ꯐꯤꯁ ꯍꯥꯏꯅ ꯃꯤꯡ ꯊꯣꯜꯂꯤꯕꯒꯤ ꯃꯔꯝꯁꯤ ꯕ꯭ꯂꯦꯛ ꯄꯦꯟꯊꯔ ꯃꯨꯚꯤꯗꯒꯤ ꯏꯟꯁꯄꯤꯌꯔ ꯇꯧꯗꯨꯅ ꯊꯣꯟꯕꯅꯤ꯫ ꯃꯔꯝꯗꯤ ꯉꯥ ꯑꯁꯤꯒꯤ ꯐꯪꯐꯝ ꯏꯟꯗꯤꯌꯟ ꯑꯣꯁꯤꯟ ꯑꯃꯗꯤ ꯇꯥꯟꯖꯥꯅꯤꯌꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯕ꯭ꯂꯦꯛ ꯄꯦꯟꯊꯔ ꯃꯨꯚꯤꯗ ꯌꯥꯎꯕ ꯋꯥꯀꯥꯟꯗꯥ ꯁꯤꯇꯤꯒꯨꯝ ꯉꯥ ꯑꯁꯤꯒꯤ ꯐꯪꯐꯝ ꯑꯁꯤ ꯌꯥꯝꯅ ꯑꯉꯛꯄ ꯑꯃꯗꯤ ꯐꯖꯕ ꯑꯣꯏ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯉꯥ ꯃꯈꯜ ꯑꯁꯤ ꯋꯥꯀꯥꯟꯗꯥ ꯐꯤꯁ ꯍꯥꯏꯅ ꯃꯤꯡ ꯊꯣꯟꯕꯅꯤ꯫ ꯃꯔꯤꯁꯨꯕꯗ ꯍꯃꯔ ꯍꯦꯗꯦꯗ ꯕꯦꯠ꯫ ꯃꯔꯨꯞꯁꯤꯡ, ꯃꯁꯤꯒꯤ ꯁꯟꯒꯤ ꯃꯀꯣꯛꯗꯧꯅ ꯇꯧꯕ ꯁꯦꯛꯄꯤ ꯃꯈꯜ ꯑꯁꯤ ꯑꯐ꯭ꯔꯤꯀꯥꯗ ꯐꯪꯏ꯫ 2018ꯗ ꯃꯁꯤꯒꯤ ꯁꯦꯛꯄꯤ ꯑꯁꯤꯒꯤ ꯄꯤꯛꯆꯔ ꯑꯃ ꯏꯟꯇꯔꯅꯦꯠꯇ ꯚꯥꯏꯔꯦꯜ ꯆꯠꯂꯛꯈꯤ꯫ ꯃꯁꯤꯅ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥꯗꯒꯤ ꯁꯦꯛꯄꯤ ꯃꯈꯜ ꯑꯁꯤ ꯑꯁꯦꯡꯕꯃꯛꯀꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯋꯥꯍꯪ ꯍꯪꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯁꯦꯡꯕꯃꯛꯀꯤꯁꯨ ꯁꯦꯛꯄꯤ ꯃꯈꯜ ꯑꯁꯤ ꯑꯐ꯭ꯔꯤꯀꯥꯗ ꯂꯩꯔꯝꯈꯤ꯫ ꯃꯁꯤꯒꯤ ꯁꯦꯛꯄꯤ ꯑꯁꯤꯅ ꯑꯐ꯭ꯔꯤꯀꯥꯗ ꯐꯪꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯁꯦꯛꯄꯤ ꯑꯣꯏꯈ꯭ꯔꯦ꯫ ꯁꯦꯛꯄꯤ ꯃꯈꯜ ꯑꯁꯤꯒꯤ ꯃꯁꯥ ꯑꯁꯤ 3 ꯐꯤꯠꯀꯤ ꯃꯊꯛꯇ ꯁꯥꯡꯏ꯫ ꯁꯦꯛꯄꯤ ꯃꯈꯜ ꯑꯁꯤ ꯂꯐꯣꯏꯅꯆꯤꯡꯕ ꯎꯍꯩꯁꯤꯡ ꯆꯥꯕ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯁꯦꯛꯄꯤ ꯃꯈꯜ ꯑꯁꯤꯒꯤ ꯂꯥꯕꯁꯤꯡ ꯑꯁꯤꯗꯒꯤ ꯉꯪꯁꯥꯏꯅꯕ ꯃꯈꯣꯜ ꯑꯃ ꯄꯨꯊꯣꯛꯏ꯫ ꯃꯁꯤꯅ ꯑꯃꯣꯝꯁꯤꯡ ꯑꯁꯤ ꯑꯇꯣꯞꯄ ꯃꯐꯝꯗ ꯂꯩꯍꯧꯔꯕꯁꯨ ꯌꯥꯝꯅ ꯂꯥꯏꯅ ꯀꯝꯃꯨꯅꯤꯀꯦꯠ ꯇꯧꯗꯨꯅ ꯍꯟꯗꯨꯅ ꯄꯨꯟꯕ ꯉꯝꯃꯤ꯫ ꯑꯁꯤꯇꯁꯨ ꯅꯠꯇꯅ ꯁꯦꯛꯄꯤ ꯑꯁꯤꯗꯒꯤ ꯏꯕꯣꯂꯥ ꯚꯥꯏꯔꯁ ꯍꯥꯏꯅ ꯈꯪꯅꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯂꯩꯅꯥ ꯃꯈꯜ ꯑꯁꯤ ꯁꯟꯗꯣꯛꯏ꯫ ꯃꯁꯤꯅ ꯃꯈꯣꯏꯅ ꯆꯥꯔꯝꯕ ꯂꯦꯝꯍꯧꯕ ꯎꯍꯩꯁꯤꯡ ꯑꯇꯣꯞꯄ ꯖꯤꯕꯁꯤꯡꯅ ꯆꯥꯕ ꯃꯇꯝꯗ ꯏꯕꯣꯂꯥ ꯚꯥꯏꯔꯁ ꯑꯁꯤ ꯍꯛꯆꯥꯡꯗ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯏꯕꯨ ꯁꯤꯍꯜꯂꯤ꯫ ꯃꯉꯥꯁꯨꯕꯗ ꯗ꯭ꯔꯥꯒꯣꯟ ꯁ꯭ꯅꯦꯛ ꯍꯦꯗꯦꯗ ꯐꯤꯁ꯫ ꯃꯔꯨꯞꯁꯤꯡ, ꯃꯁꯤꯒꯤ ꯂꯤꯟꯒꯤ ꯃꯀꯣꯛ ꯃꯥꯟꯕ ꯉꯥ ꯃꯈꯜ ꯑꯁꯤ ꯁꯥꯎꯗꯔꯟ ꯏꯟꯗꯤꯌꯥꯗ ꯐꯪꯏ꯫
ꯃꯁꯤꯒꯤ ꯉꯥ ꯃꯈꯜ ꯑꯁꯤ ꯏꯁꯤꯡꯒꯤ ꯑꯔꯨꯕ ꯃꯐꯝꯗꯇ ꯂꯩꯕ ꯃꯔꯝꯅ ꯑꯁꯨꯛ ꯁꯥꯡꯂꯕ ꯆꯍꯤ ꯃꯤꯂꯤꯌꯟ ꯆꯥꯝꯃ ꯁꯨꯔꯛꯂꯕ ꯑꯁꯤꯐꯥꯎ ꯗꯤꯁꯀꯣꯚꯔ ꯇꯧꯕ ꯉꯝꯗꯗꯨꯅ ꯂꯩꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯉꯥ ꯃꯈꯜ ꯑꯁꯤ ꯂꯩ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ꯫ ꯉꯥ ꯃꯈꯜ ꯑꯁꯤꯒꯤ ꯕꯣꯗꯤ ꯑꯁꯤ ꯏꯜꯐꯤꯁꯀꯤ ꯕꯣꯗꯤꯒ ꯃꯥꯟꯅꯩ꯫ ꯉꯥ ꯃꯈꯜ ꯑꯁꯤ ꯑꯇꯩ ꯉꯥꯒꯨꯝꯅ ꯅꯤꯡꯁꯥ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯇꯧꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯒꯤꯜꯁ ꯑꯁꯤ ꯉꯥ ꯑꯁꯤꯒꯤꯗꯤ ꯌꯥꯎꯗꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯄꯥꯝꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ, ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯃꯇꯝ ꯈꯖꯤꯛꯇꯪ ꯐꯪꯕꯤꯕ ꯇꯥꯔꯒꯗꯤ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ꯫